ngasi ingagi tarani thoini panba Jungina tarik nipan nomaijing numit yai faraba numit asideda itam nungoi lamlai esi gi oina akoigi lamtaiba numit thok tuna hojik lamtaiba numit thok tuna ngasi je lamtaiba gi thoram pangthokpa hore koi mayam lakpa hore matang lakpa mayam lakpiro mayam lakadaba mayam su lakpiro lambi de leba mayam su yoksanbiro lamtaiba gi sahi khudingi pangthokpa akoigi lau siu lau siu mangoinana akoigi ithale thaba gi thoram khun khudingi Manipur keno laikai khudimukta tawbiriba koi Manipuri Maitai culture gamai lena hape hujare ngasi faraba numit ingagi train thoni panba June gena tarik nipan 2025 ki akoi sidaida honana ba sem saba hujare mayam lakpiro nangna hadadi leiro haba anna noigi deba karmam thogo de khudai leiro di khudai do khoi de lei he hayo ba sa yi tharu 하루 다는고 너 강원 뭐 강원요. 안때 타로 글로고디 강원. 하루 다는 아무나 말어 타로이다. 타로이 통나 말어나 미행 그만이 아주네 이제 앙아 거의 앙아 원래가 저 타로 글로로 갔다 오고 하? 박도 그때 후가 라면도 람비도 너 계속 그거나 시비야. 우름바 너너 그냥 가야 부서는 가려 나오는 거 있잖니. 야야야 저 감이 저 거기 지금 마마 한일이 저 학교부 시고 빠니 그래 다 던지고 타로네 냈디 uwazi mang kain tharase sasan phajan ba thingase sasan phajal lege uwa amta hingba moi laikai da laikai gi sasan jingna laikai gi leiriba general body na warep lobiraga thaina gi san senbagi model du sidaida khariba fencing je asugumna kharaga fajana ising tungdana ba khoi lampak ama laikai da madu akoigi mailena ba authority gi side gi kana tobiraga ado ashi yongchak adu sherada di gana ponna ti khura smaina tawse ba khura akoi lau hek loibaga na akoigi lampa ama kana gi no ngangna redna lampa leitramina akoi chahi mai de phau pirena sumaina fencing de tawraga sanji sidaida charu thambiba adigi sangi ising thaknana ba thambiba adigi mai leinana ba yum kai sabiba amai tawraga thajalaga thamaba chahi chupama aduga adugi duma pu moina adum madi santhi chayung duna ko vermi culture tawdana thinthok yoga compose yon bagi process laiba adu training du de khoi dum samjage ba training do dum department de tawra sam adu tawra tambirena moi mi kya na yaga da ge san du gi masing du gi matuina ko amaina madu lakpa income duna makhoi dum tolo phangba ya ba leba aduga low du akoina low lampa leitraga de khoina dum MLA gi fan ZP gi fan pradhan gi fan leidna admaina dum tawraga dum leibe ya ne ba ikong ko mo pone ba tabudu mayam wakhalon mana ba ma change ba handakta hoi tawriba hingon ko hima loi manghalle adune gihu kaya mangi ma adigi hawai chana tharaga kaya mangare hoi adu sa sanji fajana khoina manage tawdabagi ne ba adu sa sanji loibiraga de khura makhoi gi ju charu wairu thakna ba ising leina ba yum leibidaba ya phote nungju nungsa haibam leibani na adu punna sumaina lampam tarogadi akhoi lekai di yam khun jawba natabani na asumba ma zum khajan gi bidum yarne ba oh ikong komna admaina lekai khudingi kendra ji leiriba khoi khudimak haitare ne adum lekai khudimak to loina manage tawgi bida hangi ba pak chawri ba lam yam je dum sei chupa madum sangan ba yane ba adigi turin ikoi koiraga leibani na kokhura ising atani na adum masleida semilon je akhoi sideidi adum phaba yare haitare ne amaina khoi honamina badu mayam punna wakhalon du akhoi khanna neina raga tawba natragadi mi amani khatana di yaroi mapung pharoi ba oh aduna mayam gi phal haibam leine ba aduna joint account hangji haijari je tha khuding khairiba paisa ji joint account ma hangba aduga crop loan haidana akoina lau singu tawbada mayam ji deidi lupa lakh nifu yankai puthok yari ne ba season tha manga tarukta aduda madu paisa leitaba poto bank gi paisa do khoi sinaba yai ba adugi khoi joint account ma hanga ko
ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯁꯤꯅꯤꯗ ꯈꯨꯔꯥ ꯌꯥꯅꯤꯅ ꯈꯨꯔꯥ ꯃꯥꯡꯍꯜꯂꯤ ꯃꯤ ꯀꯌꯥꯗꯅꯦ ꯑꯧ ꯍꯣꯏ ꯑꯗꯨꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯊꯝꯖꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯗꯤ ꯋꯥꯅꯦꯕ ꯈꯨꯔꯥ ꯑꯗꯨꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯂꯝꯗꯥꯏꯕꯁꯨ ꯍꯧꯔꯕꯅꯤꯅ ꯁꯥ ꯁꯟꯁꯦ ꯐꯥꯖꯤꯟꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯁꯤꯗꯩꯗ ꯃꯥꯡꯗ ꯂꯩꯔꯤꯕ ꯐꯦꯟꯁꯤꯡ ꯑꯁꯤꯒꯤꯁꯦ ꯔꯅꯥꯏ ꯈꯥꯖꯤꯟꯕꯅꯤ ꯑꯗ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯁꯥ ꯁꯟꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯁꯖꯤꯛ ꯊꯥꯕꯤꯗꯅ ꯆꯔꯨ ꯆꯅꯥꯏ ꯃꯅꯨꯡꯗ ꯊꯝꯗꯅ ꯂꯩꯅꯕ ꯌꯨꯝ ꯑꯗꯒꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣꯏ ꯃꯇꯝ ꯆꯨꯞꯄ ꯗꯕꯜ ꯀꯣꯞꯄꯤꯡꯗ ꯅꯠꯇꯅ ꯇ꯭ꯔꯤꯄꯜ ꯀꯣꯞꯄꯤꯡ ꯏꯟꯇꯤꯒ꯭ꯔꯦꯇꯦഡ് ꯐꯥꯔꯃꯤꯡ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡ ꯇꯧꯔꯒ ꯁꯦꯟꯃꯤꯠꯂꯣꯟ ꯐꯅꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯅꯕ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯏꯁꯥꯅ ꯄꯨꯊꯣꯛꯆꯕ ꯄꯣꯠꯇꯨꯅ ꯏꯁꯥꯅ ꯆꯥꯖꯅꯕ ꯍꯩꯅꯕꯤ ꯇꯧꯔꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯦꯟꯗ꯭ꯔ ꯀꯦꯟꯗ꯭ꯔ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ